Donbas ki Lanna Nakhei Senghangadouri Russian lon ngangbasingna namna taba nongpok Ukraine gi Donbas lamdamda Russian forces amasung Ukrainian defender singgi marakta tamthiba lan songnoriba sina laibak anisigi marakta amagi di soidana Nakhei sengba waroshin purakadaure thamari sujilaklaba lan asina kari purakadauri bano haibadu Donbas ta songnoriba lan asigi falna takadaure Industry marang kaina leiba lamdam asida taplabasu tapna khumang chawsiliba Russiana lan mai pakhiba tarabade Ukraine gi mafamda masagi lamdam mangjabada natana khwaidagi matik leiba forces ki ayamba saruksu mangadaure Russiana henba lam kaya khudum chankhiduna Ukraine gi mathakta makhoi gi aningba tauba ngamlakani haina su thajare Donbas ki lan asida nongsub leibak singna chawna mateng pangliba Ukraine mai pakhiba taragade Russia da political irang laktuna sarkar hongkhiba yana leire Haukiba February 13 da Russiana landaba haukraba matungda Ukraine gi capital kip amasung ani suba khwaidagi chawba city Kharkiv loksidana bahonavada mai pakhidavadagi Russiana Donbas lamdamda amuk mai onsilakibane ing 2014 dagi hauna Russiana support tauba rebel singna ayamba saru control tawraga leiriba Luhansk amasung Donetsk na saba Donbas lamdamasi khani amasung industry marang kaina leiba Ukraine gi damak yamna maru oiba lamdam oire Super power gi izat taba mawongda ningthina plan tawdana kip amasung Kharkivta landavada yamna thina maithiba nangkhiba Russiana Donbas lamdamdadi yamna section lan tawre makhoina lan asi ayamba artillery sizinaduna amasung air strike tawdun sathare anoba lalong asina maram oiduna hena phaba equipment paiba Russiana Luhansk kilam chada marfu draga mangagi mathakta amasung Donetsk kilamdam tangkhairom khudum chansinba ngamkhre Prithivigi ani subalanjau matungda Europe ta khwaidagi tamthiba lan asida Russiana apunba Azov samudra mapan sing khudum chankhre masigi manungda lalong chaba Mariupol hithangpham Crimea taba maruoiba lambi oiriba apunba Kherson lamdam amasung Zaporizhia lamdam gi achoba saruk ama control tawkhre Russian lanmi lising nifu gi mathakta siva yai Zelensky nongpok Ukraine gi Donbas lamdam pulap khudum chansina na bahona riba Russian military ase tha asigi loisilakpada Masagi lanmi lising nifugi mathakta siraba yai haina Ukraine gi President Volodymyr Zelensky na phongdokre Russiana Donbas ta masagi reserve lanmi sing thajin na bahona ri adubu makhoina haujik hairibasi karamba reserve no makhoina tawgadoribasi training ningthina phangdaba conscript sing amasung lona lanmi ohelakhiba sing landa thajilakna bahona ba malle Russia ge general sing na makhoi ge lanmi singbu sijakrasu yaba ngakta oina khalle Makhoina tawribasi lanmi masingda amasung military equipment da aikhoidagi hena ba khaktagi ni haina Zelensky na haike makhoina tawribasina hengalakadaba ama khaktamak lai madude June tha asida makhoigi lami sibagi masingse lising nifu helaba yai haukiba chahi tara khujing kaya asida Russiana soknaba lansingda lanmi asuk yamna siba yaudri haina Zelensky na haike haujik maki oina laibak ani sigi marakta lan khwaidagi kanna soknaribase Donbas ki manungchana laiba Luhansk province ke Severodonetsk city dane Ukraine gi defense force na Ukraine gi lam in skudingmak lan soknari haina president haike Russian forces asi Luhansk ki atopa city Lysychansk amasung Donetsk province ki manungchanba Bakhmut amasung Sloviansk da sukhumang chawsilakli haina Zelensky na haike power plant da attack tawkhre maraksida Ukrainian authorities singna phongdokhiba matungina Russian forces na Donetsk da leiba Buledar thermal power plant da artillery attack tawduna mai chakhankhre haire Russia gi attack aduna maram oiduna power plant da leiba administrative building kai khre haina authorities singna phokhiba wafam local media na quote tawkhe Buledar thermal power plant ase Ukrainian armed forces na control tawrabasu kharom da kilometer mangarom thapa Severodonetsk city da Russia na khudum chansinduna leire power plant ase khudum sanana ba Russiana kan attack tawrokpa maramna nakal ani gi marakta yamna kanna khud thoknari haina pawgi source na makha takhe military biological thabak singi matangda sengdongna ba Russiana US da khangan thre hanagi Soviet laibak sing the United States na military biological thabak sing chathariba dugi matangda sengdorkada bani haina Russiana United States ki mafam da khangan thre international security gi damak yamna maru oiba biological and vaccines weapons convention BTWC gi makhada United States na masagi tokpham thokpa adu tawgadavani haina Russian Foreign Ministry gi spokesperson Maria Zakharova na phongdokhe Soviet kai khraba matungda United States na biolab singda chathariba thabak singda
Hena midyeng changba yanaba Russiana BTWC gi atay member singa watana na ba thaurang tawri haina Zakharova na haike. Russian Defense Ministry na claim tawkiba matungin na Ukraine da Russian military na operation chathabada United States na cell thadaba biological laboratory singda khudong thiningai oiba virus singi matang da research tawramba thengna ki haire. Facility sing ase kaidawna bano haibadu prithvi gi laibak singi maphamda sengdok piyo haina Russia na US da hanjin na dabi tawre. Turkey gi nungnang bawapam yangsin batay NATO trade. Sweden amasung Finland bo military alliance NATO North Atlantic Treaty Organization ge member oihanba yaroi haina kanna marai tawriba Turkey na terrorism gi issue pukhatliba adu aina yaba manne masigi issue amasung atay issue sing yamna luna lawduna yangsin batay haina ngarang NATO gi Secretary General Jens Stoltenberg na phongdokre. Finland amasung Sweden na Kurdish militant sing support tawi haina charge tawraduna Turkey na Nordic laibak ani si policy hongdoktriba phawbade NATO gi member waina bohona bada support tawroi haina phirep laure. Sweden amasung US gi forces na Gotland ithat ngakthong laba lan tamkhre. Russia amasung nongsup laibak sing gi marakta maruoi na Sweden ga lan songnarakpa matamda angakpa phangna maruoi gadoriba ithat Gotland bo kamdawna ngakthokani haibaga mari leinana Swedish amasung American forces na joint drill pangthokre haire. Rai indanaba law Putin na sign tawkhre. European Court of Human Rights CCHR na taba rai Russia na indanabagi damag President Vladimir Putin na bill ama sign tawduna law ohenkre haire. Law adugi matungin na Council of Europe tagi tokle haina Russia na laukthokpa numit March taraga mangagi matungda ECHR na taba rising Russia na ngak na salaroi haire masigi mathagta ECIR na piba compensation sing Russia gi currency ruble khaktada pigadavani amasung madu Russian bank sing khaktada transfer tawgadavani haire bill asi hauki batang ni panda Russian parliament ke upper house wediba Federation Council na approve tawke. Ukraine gi lanmi sing na thajanaba kaya oithokhandre Zelensky. Russia na Ukraine da sathariba lan ase kayam koina sathagani haibadu kanamatana khangdre. Adubu Ukrainian lanmi singna Russian forces ngakthokuna Russia na loksin khragane turagani haina mangjona na haiba mafam kaya de thokhandri haina Ukraine gi President Volodymyr Zelensky na phongdokre. Ukraine na air strike lising amaga chamagi mathakta tawkhe. Haukiba February 13 da Russia na Ukraine da landaba haukraba matungda Ukrainian Air Force na Russian target singi mathakta air strike lising chamagi mathakta tawkhi haire. Russia gi mayokta mapung phaba lan chatharakraba matungda ngasi phawbuda Ukraine gi Air Force na Russia gi equipment singi kalam position manpower amasung logistic yauna target kaya da air strike lising chamagi mathakta tawkhe. Ngahan angan bada Russian forces ki mayokta Ukrainian Air Forces ki attack aircraft sing na missile amasung bomb attack su tawkhe. Maduda armor vehicle yamdrabada tara amasung Russian lanmi kungi mathakta hatki haina Air Force Command na phongdokiba wapam ama Ukrainians ka pravadana report tawkhe. Haukiba laibak pokpa numitasu attack aircraft sing na Russia ge equipment piece nipan thaw amasung lubricant depot amadi khulai paifam sing su thugai khi haire. Moldova na NATO Romania ga punna bohona ri haina chingnare. Ukraine ga lona ba apekpa laibak oiriba Moldova ge constitution da laibak asi military gi misang amatada yaudaba haina lairabasu nongsup laibak singna military alliance NATO North Atlantic Treaty Organization ga naksinana thabag taunaba kanna taksili haina Russian Foreign Ministry gi official mihuk Maria Zakharova na phongdokre. Masagi security gi phibam chasil hanana ba hona bahai basi masagi hakni amasung laibak amagi manunggi oiba wafam ne. Adubu Moldova da NATO gi khulai mayam honjilakpa matamdu madu oithokadaba natte amuksu madu gi thabak adude Moldova na neutral oina lairakpa aduga chanadaba mani haina Zakharova na haike. Maria Zakharova na Moldova gi sarkar na approve tawkiba border bill amagi matangda supankhe. Masigi bill asigi matungina Moldova gi ngamkhai ngakthoknabagi damag foreign force yauksilakpada ayaba pire. Masigi mathakta Moldova gi sarkar na approve tawkiba document asida European Union Border and Coast Guard Agency Frontex mapan gi ngamkhai ga mari lainaba EU gi security agency na Moldova da thabak tawduna Ukraine gi refugee sing panabada ayaba supire. Hairiba thabak sing asidagi atay makha tarakloi haina ayhak na asa tawwe.
Moldova masigi structure asina tawriba thabakingsi Russia kupna yengsinggani haina Zakharova haike panba yabadi Russia Ukraine landaba hokraba matungda Moldova su Russia gi attack mayok nagadra haina kanna singnaba pokhe Ukraine khudum chalaba matungda Russia Moldova su lauksinaba thaurang tawki haina su chingnaba kaya leire Russia gi threat kaya sina maram oiduna Moldova Romania ga punna bohotnaba oiramba yai haina thajare Aroibada tabiriba pumnamakbu thagatchari